Paudamiyeng tabiribasingbu ahan waktada binitana taram noksa bagaloyena khurumjari. Hauzik paudamasi maroya pau pijari. Kanglup amana oigera India lengana oigera Manipur thugaina bahonarakanu haina amukogi president Nando Luwangna haikre. Kaksing Kunogi lomi singi mateng pangbina balenga ki puning singsilakli. India da COVID-19 ki active case masing hantarakle. Loyana KKCO kay samthong na tara mga suba arambam Somarendra Ningsing Kumon League Kam Open Knockout Kendra Wise Open Kang Tournament ki winner oikre. Mapungoy mapalo birasi. India lenga na Manipur bu tengkhang kayada thugaina bahonari basi kudak talep kudabani kekrupat asi apunba Manipur gi saktam ngak na bahona bada thawaina pontha pikraba athauba singgiyata phamni kekrupat asina leiba makai Manipur gi apunba gi saktam da thugaina bahonarak pakhuding mak chapchana thengnagani maramasna Kanglup amana oigera India lenga na oigera Manipur thugaina bahonarakanu haina amuko gi president amadi the Great June Uprising Unity Day Observation Committee gi chairman Nando Luwangna phongdokre. All Manipur United Class Organization Amuko Amadi United Committee Manipur UCM Anina Semba the Great June Uprising Unity Day Observation Committee na Sinduna Kunmari Suba the Great June Uprising Unity Day ngasi Kekru Patalaiba Athau Batara ni Pangi Kubamda Hikalaikat Tambagi Tharonga Marilena Mahakna Hai Manipur gi apun bagi saktam thugaina ba sanglaba sahi kayadagi India lenga na hona duna lakli Manipur da kundaminari ba phurup singda amada ama haijinduna phurup masal gi marakta thajaba lehendaba aikoi masal gi marakta yengthina hanba haujiksu honarakpa leptri maduna maram oiraga tengkhang kayada Manipur da tangdu leita daba phiba amada lehenduna yelho phurup sing muthanaba honari India lenga ki thawang kayasna yelho mi singi marakta mamaleba ki damak thawai kaya ma thakre kaya ama kaisum sangda leiduna awaba kaya khangli Manipuri masagi na chanabi puwari leijaba lamdam oiduna lakli lamdam asigi miyamdi chamne hingjaba miyok misan phajaba hospitality yamna leiba Manipuri singasi India lenga na agitation yamna pamba issue yamna sagatpa pamba magi mawongdo onthokpire magna high power meeting listing pangthoklabasu lamdam asida Myanmar dagi sangsilakli ba Cookie terrorist sing Tanthok Traba Mitok Khandok Traba Madi Popi Thaba Thingbagi Thabak Sathadri Phawbadi Manipurda Ing Tappa Hanjilak Kiroi Hauze Kukilal Hoba Singa India Lenga ka suspension operation Susatna Kibadu Kumjali Singani Kunmari gi July Thada Loikrabani Adubu Ngarang Amok Sugi Camp Taramari gi Manungda Tareta Hanta Hanbada Yanare Haibasi Miyamda Harau Hanbani Loyana Manipura Kukilal Hoba Singa Chathariba Thawang Kayasi terrorist ki thawang Dani adubo India lenga na terrorism amadi terrorism ki thong singa sigi wahan thok tongan na piduna ata hanbasi maram chade chap manaba law amada constitution na pulaga India se lenga libani aduna India lenga na Manipur chanari balila si tokpiro adu oiba tarabadi Manipur miya na su anti India oibagi wangang laklaroi India lenga ta su akan ba wangang loi Bumi dengan apa satpone thokani aduna aduga angang hapiu haiba diman man ba adugumba mawong dudi tawiganu haiba wafam simasu thamjaraga koi punna nuksi sanai himinasi aduna Kanglup phurup khudingmakta koi ngasi phawada yamna lana ubagi koi da hainabi lejade adubu kanagumba mioi kharna Manipur thugaina honaba kangbu sing adudi akoina kaidong sisu sumna ure madugumde koi karigumba makamta da koi negotiate tawroi compromise tawroi wafam sisu thamjari Nakalabaram daga sigi tharamadu da saru yakiba UCM gi president amadi observation committee asigi vice chairman YK Dire na haikibada ngasi dagi sahi kunmari gi mamang da leramba miya madugi wakal da phauram baduga sahi kunmari gi matung da lakpa miyang gi wakal da phaurak liba wakalon singasi amata oina tuna chapmina bang ngamhauda ba tarabadi tangdu leita da ba phiba amada lakani adugumba kumjali singani amagi jun gi tang 13 da Bangkok te agreement tongnakiba ceasefire without territorial limit
ki wafam lakpada Manipur gi ngamkhai kaiba yaroi Manipur gi saktam kaiba yaroi haiduna Manipur gi leiriba miyamna haunaruba tawduna haurakhiba ihau aduda Kanglup Phurup ki tongai ba wakhalon amata laikhide adubu ngasidi madugi ona tainabada Kanglup masengi marakta singchep thajinduna Manadaba kunai ama ohenaba India lengano honarakliba sapu zaitheng singasi khangminaba mathau tai Kanglup masel gi marakta ai gi phurup chakhotnaba honabagi mahuta yellow phurup singilu singba singna wakhal khanthabagi matam oire madunatana ai gi phurup masel gi marakta sanarakliba India lenga ki divide and rule policy asina hena mangde hena changsing kiba matamda lamdamasigi miyam khamthengna awaba mayok nagani Kunai si kanaba ona minisi hujiksu lairiba issue punima crisis punima se koi leminari ba Kanglup Phurup sing se sina koi understand to minara kanda koi thabaka si manglom da sangchin gani adu India gi dum laba yamna divisive oiba policy sing se koi punam mangna khangmina si haiba wafam ji tambira gai tin Manipur gi ngamkhai kaiba yaroi haina miyang gi ihoda inkumja lisingani amagi June 19 da Armed Forces na misam miyam 19 hatkiba thodok ningsingduna June 19 observation committee na miyam na sintha leptuna Great June Uprising and Unity Day palan thoram yaunaba appeal torakibagi matungina Bisnupur district ki miyam na su ngasi sintha lepna khre sahi asigi oina thoba 19 yamfamda hikaleka tamba Imphal da leiba Kekru Park Martyrs Memorial Complex ta ngasi Pangthok liba asi sagwatuda Bisnupur district ki miyamna sintha lepnanabana maram oiraga district asigi maroiba Kaithal Singh Nambol Oinam Bisnupur Ningthokong Moirang Kumbi gi Kaithal Singh mi kanakhide dukan sing thonglonakhi khulakta phamba dukan macha macha yamba su thonglonakhi tidim lambida senba inter district passenger service sing su lepnakhi amadi lambida yamna lanna gari sing satnakhi Sophia English School Thobal na susinduna the Great June Uprising Day 2025 ki thoranga se school asigi Thobal wang mataba da leiba complex da pangthokre Institute of Rural Education IRE College of Teacher Education Wangjingi internship and school exposure event amasu oina Institute asigi group 7 4th semester 2023-25 madi group 1 second semester 2024-26 anina host oiduna mahiroi singi oiba painting competition madi essay competition magloyena pangthokiba Great June Uprising Day thoramaduda Sophia English School asigi headmaster AK Jugeshwar assistant headmaster Okram Udoy IRE gi Jit Kumar Maibamna Athoiba Mithung Singoina Pangthoki Thorangi Mapungoiba Saru Moina Saru Yakiba Singna Laikidraba Thoba Singi photo da Laikatuna Amadi Mina Ani Tumina Leptuna Wa Pongdoki Amadi Mahiroi Singoiba painting Amadi essay competition du Pangthoki Changdamna Badu da painting competition gi A gi class 3 to 5 ki oina class 5 ki Ras Lakshmi Asemna first class 5 ki Jenika Sinamna second amadi class 5 ki Nelba Leitan Themna Tataki aduga group B gi class 6 to 8 ki oina class 7 gi Asem Rashika Chanuna first class 7 gi Hani Phana second amadi class 8 gi and Milky Chanuna Tataki loina essay competition gi oina class 9 gi Gilbert Akoijamna first class 10 gi Dayalakshmi Athokpamna second amadi Laishram Christina Chanuna Tataki Kaksing district ke manung chanalaiba Kaksing Khunau gi longmi singna puthok kadaba polam sing ising thumjin kibana maram oiraga mangata kaya mayok nabadagi makokta makhut hapnare longmi singi mateng pangmina balenga ki puning jingsilakli hiramasiga marilena ims tv gi mihut ka longmi singa akhanana unarubada longmi angom laksmana phangdarakpada Kaksing Khunau khulgi longmi ayamba lorok panthaloraba tungda manama sing thaduna imungi santhok lambi ama oina thabak sunabana ayamba oi adubu Tibadi handak numit kharani leptana nong tabana maram oiraga mafam kaya da ising isang mayok na ki masigi awaba sisu Kaksing Khunau gi manama sing thariba kaya da su lokpham sing ising na thumjin kibana maram oiraga thengna ki pothok kaya ising na thumjin kibana maram oiraga ayamba patpumduna mangkhre lokpham sing ising na thumjin kibagi pau marilena bada piraba tungda Kaksing district ki
mari lenyabasing laktuna yengsilambaga loyena lengaki maikaidagi pangba yaba matengdi panggani haya thajabadi pibirami maramasna lengakna longmising awabasing asi yengbiduna pangba yaba matengsing pangbiyu haina mahakna makhataki khoidokpa hawrabani isagi lo ordi tamna thamamasu yabni migi lowni na mapuduna lowsi urage harapam tamda khoi palitadna khoidokra ujoji akhoi je wabaibu yumda jo patna pumdra mi bong changbidra yumda machi hundokpam su leitagum to yamna bera kaduna khoi se awabam oire fajana mo Lopam sing ising tumsing kibadagi manama sing mang tahan kraba lomi thoksom ratana hai thokibai chawmadi nong namara moiraga tongan tongan phamda thaba torbot mairen thabi karola khabina singbat thaba lokpam pari cham yang khairong ipolam sing ising thumjin kibana amangata thokpana lomi sing hauji amuk lo ubagi matam yorokpana khamthengna awaba mayok na hale mamang sahida su manama sing thaba lokpam kaya ising thumjin kibana amangata kaya thonki sahi asigi su manama sing ising thumjin kibana polom kharadi ising manungdagi lokthok ngaki lokthok kiba polam sing adu amuk yon pham leitabana Manipur Organic Mission Agency momada pau piduna polam sing lobina ba haibadagi yabirakduna polam sing loba lakadaba numita leibaki wathok ama lakpadagi matam thinthakibana polam sing patpa haujalaki adubo tungda thenglabasu thengna afaba polam sing khangatuna momana leibiki momana polam sing khara laikibaduna khara khajik manama sing thabada changkiba sempham hansilabaju polam sing astagi phanglakpa sendongna imung pugudaba loyena hairiba sempham asna amuk lo ubada sijinagadaba oibana awabada awaba ama ohele maramasna lenga na lomi sing asigi yengbiduna mateng pangbiyu phongdoki age hinjabanina siguma mang hibasida akhoi sasuki matik yamna awabad oi maduna government side ge akhoi bu sibiduna pangma yaba mateng khatang tawbiragadi akhoi longmi singbu ajugi matik nungaijagani Nakalamaromda Sanjen Thongda Laiba Department of Horticulture and Soil Conservation gi makhada lairiba Manipur Organic Mission Agency Momaga Lomi Singi Paikaliba Thaurangi matangda Project Director Donald Saubanga akhanana unabada mahakna hai Kaksin Kunau gi manama sing putholiba lopham sing isingna thumjin kibadagi charakpa lomi Nipurongi apunba sen pam lak tara mangarong oigadaba awaba tare haibagi report department asta phangi loidana lomi singna haijarakpadagi torbot mairen tarbuja iru hai punna metric ton lising tara lomi singdagi kudakta makhoida mangdaba mamalgi sempham sing piduna leire hairiba polam sing ase momagi outlet singda amok miyamda phangali lomi singna karigumba laibak thiba natural calamity natraga tai maram oiraga awaba tarabadi mari leinaba district authority da pau pbu loinana poyo tana leiriba longmi singi oina momagi leiriba market intervention scheme gi makhada polam sing adu leina bagi khudong chaba si lobiyu phongdoki ibiraga yonbiba ma department na smaina mating pangbase market intervention scheme haibase leijari aduna farmers sing na koina farmers sing awaba taba kanda koi natural disaster tholakpa ising thumjalakpa natraga len na thombagumba mamang chahi gi thokhiba smaina tholakpa kanda farmers sing da haijaningba koi gi concern district officer concern dc da approach tawbiraga koi gi scheme sigi kanaba lobi ho ado farmers sing da moigi market chu pibiba aduga koi public sing da koi gi farmers sing gi koina momana lawba mayam se phangan base question nu hainingi Chaliba tha Jun tha sigi hokiba tang tara gi numidang pung tara mathoi makhai taba matamda Chesam Abdul Kadir apokpa Chesam Abdul Jalin Paubitek mayai lekai da leiba miyoi asi yumdagi thokibadagi thiba khangdana leirakhiba adu Jun gi tang tara tareta si bakchang oina phanglakhiba asi Ampia AKYBO AKCOC Anjuman Ishahi Muzasri amadi Jamaitul Ulama Koktana akan mamongda condemn tawi haina loop singa sina thadorakpa video release amada Anuman Isla E Musaragi Vice President Maulana Sahidur Kasmina Pondorakli Mahana Makata Aduna Hariba Miha Assassinariba Man culprit ngasi phawba law enforcement agency singna phadana leibasi angakpa phawi Makata na Chesam Abdul Kadir Mihata Chenaba Khudimak logi oiba ahakpa serak pigidabani Makata na Jesina lorakpa warep sing koktagi CSO singna mapung phana sagotkani hairi
Kota laiba akibo ambia anjuman Islam muasara jamitulama akokna chimba si Hozi makata na JSN level pa kuntang kuduma sai koi kota gi CSO kuduma na amatona sabat kani masu asi baba to kan indaba thodo asi ge achum bawen fangdre fo bai koi khomkham handara le min na ai basi medagi thong dai koi miang yo from the cancer Imphal East District ki Khundrak Pamay Lekai degi sahi nauriba aiba AK Jiten bu Manipuri lon gi oina sahi asigi Sahitya Akademi Yuba Puraskar 2025 pinaba khalakre Sahitya Akademi New Delhi ki Secretary Dr. K. Srinivas Rao na khuyek piduna thadorok pacherol amada sahi asigi oina Sahitya Akademi Yuba Puraskar 2025 asi lol kulumdoi gi aiba bi kulumdoi da pigdabani masigi manungda Manipuri lon gi oina aiba AK Jiten iba Khoyum Nongdam Kau Hariba Ipik Asida Pinaba Khalakibani Award Asa Saloina Lupali Singyang Kayauri Panbaya Badi Aiba Jitenasi Khoyum Nongdam Kau Hariba Ipik Larik Asidamak Ahan State Youth Writer Award 2024 Su Pangkrabani Wangu Tampa Lairembi Mukna Association Wangu gi Atuba Mipa Amangasi Pangtokuna Mukna Association Sigi Soba Thaudang Kaya Loram Batanatana Association Sigi founder members su oiramba Housing Advisor gi Thawpuramba Mukna Jatra Amo Manglemba Maitei Wangu Laifama Wang Lekai da Leibana Ikang Kangodana Manung Matam Sadana Masagi Anabana Chaliba Thasi Tarani Thoida Lekidabada Wangu Tampa Lairembi Mukna Association Wanguna Laikidabagi Mapamda Awaba Phongdokre Association President Sanasam Paijauna Lucing Duna Secretary L Tampa Assistant Secretary A Biren Treasurer L Imoba Publicity Secretary S Stephen Advisor Sing Amon Pakchau Sagol Sem Nobinamadi Association Mure Sing Saruk Yaduna Wangu Laipama Wang Lekai the Pangtok Patoramda Saruk Yakiba Signa Laikidraba Jatra Manglembagi Photo da Hai Laikatuna Mapugi Laikonda Ing Signal Leruna Batoni Kibagloena Mina Ani to Mina Leptuna Awaba Pongdoki Taranga Marilena All Manipur Mukna Association Executive Member Oibatanatana Yellow Masana Mukna gi Jasu Oiriba Wangu Tampa Lairembi Mukna Association Secretary Loitong Bam Tampana Pondora Kibada Laikidraba Jatra Amom Manglemba Maite si Association si Sakwana Bohonabada Jobo Thaudang Kaya Loram Batanatana Mukna Masana Sibu Yokana Bohonabada Takpi Tambibada Jobo Thaudang Kaya Lorami Mahakna Hinglingi Matamda Mapong Kaya da Jatra Sanabada Mai Palaktuna Wangu Lamdam yu oina Mingchat Purakiba Mukna Jatra Masuni Mahakna Laikidaba si Association Sigi Mensimbangam Loroidaba Awatpa Malehoragani Laikidraba Sigi Tawaina Mapugi Lekonda Ingna Signa Lerunaba Loyana Imung Manungi Awabada Su Association Saru Yari Haiki India da COVID-19 case ngarang lising taruk Janipang Kuntra taruk Orambadagi lising taruk Chamri Marpum Dukre Hawkiba Pungkun Mari Damioi Mari Laikidre Hainasu Minister of Health and Family Welfare na Pongdokli Laikidre Singadu Maharashtra da Ani Kerala Madi Delhi dana Amamamni Laikidre Singadu Ahal Singni Kuidanarak Labasing ni Hairi Lebagasi COVID ki case Anoba Singasi LF7 XFG JN1 Amasung NB 1.81 Subvariant Singni Delhi da Anoba case Humpumanga Taraga Satruk Kun Yore Adomoinama Kerala da active case lising Masaho Marpumari Oiduna Quaidi Yamna COVID-19 case labor state Oiri Gujarat lising Macham Sunamanga Karnataka da Chatu Yankayum Duga Maharashtra dana active case Tamri Marpuma Lady Kerala da Nomata da Chani Humdramanga Hantaki Gujarat na Sam Nipum Doemadi Karnataka da Nipum Do Hantaki Hairi Hawkiba Sayolda Ahmedabad Air India plane ama kaibda Laikidraba Singi DNA test tobagi masing cham maudra sukre hakchang cham yankai mapan makoi makoi gi imung manungda sinakre London bound Air India flight A1171 na passenger masung crew member chani ni puni thoi puduna paikhalakpada Ahmedabad da June 23 da kaikibani DNA sample masing tobagi thabak hauji suthari bani Laikidraba passenger crew member singamadi plane aduna taslakpada Laikidraba punamioi chani yankai gi sample sing State government collection tawduna masak khangdok naba thabak tawduna laklibani Tragic Air India crash adugi matangda thijinaba high level committee ama semduna thabak chathabasu hokrabani government committee adu Union Home Secretary na luchinglibani dakar oiba khudimak thigalaba matungda committee aduna tha hongi manungda report pikhalakadabani hairi
Sanabagi pauda walida kangsang wabagai awang lekai Kaching districta mamang thagi kunmangadagi tim tara humdoina saruk yadun sarakiba 25 Arambam Samarendra Ningsing Kumon League Kam No Out Kendra Wise Open Kang Tournament 2025 ki winner KKCO ke Samthong Kendra na winner oikre sanakiba final match da KKCO ke Samthong Kendra na walida wabagai Kendra bu panjal drama pantra treta maithiba piki final match adu da KKCO ki RK Direna Sekpai Taret amasung lamtha mapal lodna man of the match taki tournament sigi best lamtha da walida wabagai ki M Jayantana taki best Sekpai na walida wabagai ki M Lalit na taki tournament loisima tharamadu da Maikam Jadumani President Manipur Kang Association M Gunesho President Kaching District Kang Association ni na mathangsina athoiba mitong amasung thoramapu ni saruyaki W Joyshankar General Secretary Manipur Kang Association M Jayant Kumar ex Jila Parishad wabagai amasung M Lal Hari former President Walidana kana mitong singona saruyaki All Jiriban Sports Association Asana Sino Jiriban High Secondary School ki sana bungda tim tarama panasaruk yadun sanari pa first Sahitya Chandra Roy Memorial Mini Boys Under 13 Futsal Football Tournament 2025 ki ngasi sana ki ba pre-quarter final knockout round match ki ahama match da KMYC na SBNYC bu gol manga sino da thoiki ani shuba match na Sonapur GPSA CKC bu Gol nipan amada thoiki Ichel Club na Sinlon Club pu gol ahum sino ani shuba match na Maira Club na YLC bu gol amasino amadi ahum subada KMYC na CKC bu gol ahum sino da thoiki haye nungthil pung ahum ta matamda quarter final knockout round gi ahanba match da Ichel Club B ga CKC A ga sanagani ani shuba match na nungthil pung mari taba matamda Maira Club ka Anandamoy Club ka sanagani Haujara bada mara pam kana pijari Kanglup amana oigera India lengana oigera Manipur thugaina bahona rakanu haina amuko gi president Nando Luwang na haikre Kaching Kuno gi lomi singi mateng pangbina balenga ki puning singsilakli India da COVID-19 gi active case masing hantarakle Lojana KKCO kay Samthong na kunmanga suba Arambam Samarendra Ningsing Kumon League Kam Open No Out Kendra Wise Open Kang Tournament ki winner oikre Ngasi gidi paudam pijaba matang solution jare miyeng tabiri basing bu amukan na kurumjari